penalty miss to penalty goal on thokpa ngamdaba 1-on-1 fazana kitang dribble tawraga chanba yaba goal du miss oihale adigi fajagraba chances maya mangale masina di dum opponent team na adum punish tok pata amni laksarak pata bane dum masigi pakhum sabjab pirak pata bane aduna ningasi Brazil lehrisi yamna tasengna Brazil bu nungsiba Brazil gi fencing Neymar bu nungsiba singi damakti aduki matik yamna ningba kain ngayeba game ama oikhre itha thajidana ngasi si 2026 World Cup tigi Brazil lehore Neymar gi aroiba match hoina ma goal ama khak chandona penalty da aroiba bidai pikre ko national team dagi Messi loibaga Neymar masamangna national team dagi retirement tawrgani na sulak thokre tasengna Neymar gi khalmada aduki matik nuaite mana sikumba match deserve tawde ko magi aroiba match ta sumaina loisan khibasi magi career loisan khibasi yamna ningba kainingai ni tasengna makha tarakpa tournament su mak asa laitre aduna ma masamangna tasengna retirement si lobo male hauji laiba team adiki coaching staff stage na mana tasengna mai puning da mana thajajaba tasengma title ama lorki bi ai lorkhani habi expectation magi career sigi manungda sei anium sigi manungda logani habi expectation laira maroi duna masana khangna ke haitare akhoi gi sum polum do sum hapsal laga masada akhoi gi ningba kaingai masa odi sokpudi retirement lobuna fare hena lokthokhiba male Neymar kinabangta di adoki matik noaite matam amada Brazil gi akhoi aroiba World Cup lokhiba ji 2002 gi haiba era sigi player singsi khatok ningai amte yaudre yengu position singda akhoi gi legend ngakten haitare ko haiba era si loira matungda tasengna Brazil da Neymar sina mo akhoi gi kai haitare Brazil da anoba fop ama akhoi gi mayun chong potong tawkhibane 2014 da moina host oiraga tasengna Brazil si semi final da lehobane Germany gi makhot yam chaungna maithiraga Germany gi makhot lehobane masi match da khoi Neymar si injury oiba maramna mana yawbu ngapkite masi magna su yamna laksina Germany na ka khibane habsi thamjage aduga haiba semi final yaukiba match asi matung da 2018 World Cup sida isda mok quarter final da Belgium gi makhot 2-1 da lehore aduga 2022 World Cup sida su khoi gi yamna chakna khoi Croatia ga extra time da lead tawr matung da khoi gi last ki dying minute da khoi Croatia na equalize tawr matung da match penalty da chatkhibane aduga penalty shoot out sida khoi Brazil je yam chakna lehobane haitare ko masigi matung handaki World Cup sida mok Brazil si khoi qualifying da yam phajaraktabdagi magi coach si hanjanjan sinbagi thabak chatharki aduga aroiba handaki national team 2006 World Cup losing liba khoi gi coach haiga di meyamna thoidok hindona khangna biraba Mr Champions League haiga su dum khangna biraba coach tadi Carlo Ancelotti mana appoint tawro matung da haiba team si amuk sakalakpane handaki World Cup ki oina player selection da Ancelotti gi magi selection sida yamna penagi daba mayam ama lei tasengna madugi fall na handaki ngaragi match da su yamna chauna ubugi mami matai Norway gi Erling Haaland single handed lima matomtana Brazil si handaki World Cup tagi no tok thome ko tasengna Norway na Brazil si sumaina maithiba pirangani habis miyamna expect tawrude mamangi le moi group ki match France ka sanakhiba gi match da France na aduki matik laksera Norway si ka gi bane duna Brazil lansu expect tok daba male du laithokna sanabra dagi tactics soibagira yam deep oina khanjal lagadi masigi asuiba mayam ama laikre yamna kumna nainaru da sku chorak pam yengba ya basum aigi mod oina thamjage game ji minute 10 surukpada Norway gi player Christopher na Matthews kunya da foul ama tawbadagi haiba foul si VAR na review tawbadagi penalty taram ki ko masida khwaidagi han opportunity ni Brazil na lead tawra chatpa ya opportunity ni haiba khudong chabasi kasengna han ba mukti penalty si Vinicius Junior na mana kauge na khanjabajane adumakpu moigi coach ki instruction dagi male du Bruno Guimaraes na yamna confident laitana masasi khoigi ubada ithak thakalaga khoi kauram dai du adumaina magi maithong da dum ubo phangi ko masi chandabo mande hainaba miss oi ni haina khanabaga adum keeper na yam line adum phagre ko ado masi ju yamna chauna game ji oina khoi gi turning point haitare ko masidagi di game gi tempo si halakhi ko Vini Junior na try tormo ebtagri penalty si convert tobo ngamlambo olemba su yai adumakpu down ni penalty si
adu ergasu tesengne confident leibadi Vinicius Junior na kaubadi confident leigani ne khalli maramdi mak Brazil gi oina goal mari chanduna ma haksi form de leiriba player amani ko haiba si ka hondabida khogi Brazil gi coach oiba Carlo Ancelotti na magi penalty taker gi list Vinicius Junior si taruk suba list le hai ko Neymar later Rafinha later mamang da moi player singi matham thang thirak pada penalty convert tawi sang si khoi Vinicius Junior si taruk sub de lei adugini magi mathak ta Bruno Guimaraes lei bai ni Bruno Guimaraes na kauri bse na smaina Vinicius Junior na match ki matung da su yam nongai ta na phongdo khiba ofam hojik ta thorai match gi hamamang da Brazil na faza ba attack me am tawi dubu goal on thokong ngam gite Norway gi keeper adugi matik fazana perform tawi Norway gi oina yamna kiningai oriba player si Erling Haaland Maujik match khuding maki goal chanduna golden boot race ta hojik top ta leire hojik oina golden boot race ta sida Erling Haaland ju ma ju top oina top list ta hojik goal koi Brazil gi mayok ta goal ani chan madagi top list ta leikre hojik leiri basi Messi Mbappe moi hom hojik top list ta leiri makha tarak pada kanana lit ta goda ge habisi golden boot ki race tam ngamde ngasigi sanakhiba du da Norway gi oina goal ani mak Erling Haaland chan khibani match ki timing khoi 79 80 surakpa 90 minutes sujalakada khoi match ki amna crucial oba timing sida ball cross ama tokpadi Erling Haaland high ball lu heading da yamna powerful oba heading na goal on thoki masigi matung minute tara mu leiraga 90 minutes surakpa saisida khoi gi d box mapan dagi defense ki chauna hoba leibadagi yamna forceful oba kick ama taw kauksalakpada dum lit taw khre ko 2-0 lit taw badagi di pura khogi Messi kainom de sakre khogi Brazil si pura down challe adu aroi bja Neymar na penalty am khak phange haiba penalty si kaw lor matung da match lo sangre yamna Brazil gi damak tadi yamna nuai taba yamna match samoi khi adugi matik ningba kainingai match oi khi sengna lo silak pasida aina thamning basi Brazil ngasi maithi hauri basi le hauri basi chauna coach ki magi tactics asoiba leiram gadoba male miyamna hainar ko da digi amarom damu khwadi number 1 sui basi player selection su squad lak thorok pama tam da su chauna su ki miyamna penalty da ba mayam ma laiki masina Brazil lehobi masak ama oibra haina khalle ado adondungi mot su comment thamiramo ain haijari basida sumba aranba adagi henjin ki walo yaw su comment thamiramo punamuk puthagat jari